ngasi numida wairam phongkiba tungan ba manipuri sifungsing amasung thokiba thawdo wathok singdagi maru oibi ipaw sing myamda thamjari hanbada paujal pausi digi lokusaraga akhang hai tanaraga cropping technology gi matengna laumi singi sathok hena puthokpa matam oire kiran kumar scientific oiba mawong da leibak leihau gi sang khangdok tuna mafam aduga sana ba project semlaga akhang hai tana tuna cropping technology gi mateng lauduna laumi singna sathok hena puthokna bo hona ba matam oire haina Imphal West ki DC TS kiran kumar haikhe wapham singa si agricultural technology management agency ATMA Imphal West amadi agriculture department Imphal West district ki oina kumja inglising ani ga kungo humdoi kunga mari gi best farmer award laumi taragani thuida khushina bi ki thoromda sharu yaraduna wapham asi phongdokhibani project director ATMA Imphal West amadi agriculture department ani na punna sinduna nupi land memorials complex ta pangthokiba thauram amada kumja inglising ani ga kungo humdoi dagi na kunga mari gi khanga laba laumi taragani thuida lupa lising tara amadi citation yawba best farmer award khushina bi ki thoram aduga mari leinana Imphal West ki DCTS kiran kumar na makhatan hai Imphal West district asi atopa district sing yengna bada tampak ki lamna hena yamba maphamni hairiba mafam sing asida lawu singuba mahi marong thabi gi thabuk thoram sing yamni hena pakthok sakthok na pekhali lawpham sing asi scientific oiba mawongda soil test taktholaga mafam aduga sana ba project semduna sathok hena puthokna ba hona ba darkar hoi Imphal West district asi ayamba ising tungan ba madi kangbasu thuba mafam oibana mafam asiga sunaba project semduna sunaba mahi marong thaba sangi district asigi oina amuktada soil testing taktholaga soil health khangdolaga hena scientific oiba mong na puthokpa lawu singu sibuna ha singi career ohenwa lawu singu baga mari lena lam singdagi puthokliba mahi marong singi market amadi storage system ningthina thamba loinana matam gi oina tholakpa mana masingi laina singdagi ngakthokna bahona bada department amiyeng changhaningai ki thauram maduri agriculture department ki director N Gojendro amadi Imphal West district ki district agricultural officer S Kennedy yauna department asiki makok thongbo official sing amadi laumi singna saruk yakhi atopa pawmana dengue na naba miyoi lising amaga kunthraga mapan gi manungda ahum laikhidre Manipur gi apunba district taraga taruk ki manungda haukiba saye sigi January amadagi ngasi phawbura Tenopal Susampur Ferzol Jaribamda laina asigi case amada thengnatri boirabasu ngarang phawbada laina asina puna miyoi ahum laikhidre hairi khwaidigi yamna positive oiba district asi Imphal West da satrega kungat nipan Imphal East na case sani Thawal district na case kunthraga taret Kaksing district ta taraga taret oiduna apunba district taraga taruk ki manungdagi district taraga nithoida laina asigi apunba case lising amaga kunthraga mapan sukri hairi atopa pawmana khunai sigi damakta khanjarambi Sinam Nongleima laikhidre Manipur khunai bu awan mama purakna bo hona bada asabu thaudang loram batana tana tongan maluk kya gi lusing bi oirambi Sinam ongbi Nongleima sai yangkhai gi mapan mapuroiba SK apanba ngarang October 9 gi ayuk pung anirom taba masagi anaba mana maram oiraga laikhidabada Artist Training Cum Educational Research Center Imphal na awaba phongturakli lob asigi President Sopita Sobam Vice President Waikom Bihari Publicity Secretary Sagolsem Sanathoina Lusingba Kangbu amana laikhidrabigi tauthong aphaiba block lamkhaire satuna awaba phongdokpaga loinana ma ki thawaina tebang mapugi laikolda ingna sikna lairunaba thamni sakhi laikhidrabi asina hingligai matamna all Manipur singmi tami apunba nupi lupki finance secretary PPCM gi convener sana kunung Royal Council gi ningol lakpi gi thaupuram batana tana international salai punsifam gi asangba thaumi ama oina lupsina puthokpa thagi sefong kanglai khol gi editor oirami isai saireng yauna tungan ba loina silon gi puthok tuna lamdam asigi loina silol sakhona bo hona bada attractive member ama oina saruk yarami Sinam ongbi Nongleimana laikhidaba si khunai asigi mangjaba mani haina lup asigi publicity secretary Sagolsem Sanathoin thudorakpa sirol amana makhatana se phungdorakli makasa tharak poina to pawmana amot pa khombada awaba thengnarabasu Shelgo onaba mikupta awaba pumba kauthoki committee
इको नेटवर्क हाइरोकना इन्वायरमेंट कन्ननबा मखल मखा क्यागी थबक पैखतुना लाकली मसिगी मनुंगसना हाइरोक वांगजुंग रिवर rejuvenation campaign haudoktuna afaba ising ama amot palaitaba torel ama ohenabagi wakhalonda torel gi khonung ama di torel khongban sengduna lakti masibi hena mai pakpa ngamnaba makhal kya gi thorang pakhat pu oina makha tana torel torbanda amot pa haithandanaba amot pa sing torel yorok tringaida hairoki tuan ba laikai gi club amadi women's committee singna door to door garbage collection sayol goina satuna lu banan ba lamdam ma oinaba afaba arubi ising sen ba turel ama oinaba khona tuna lakpa siga mari leina women's development committee hairo part 2 maning laikai na hokiba sayol singda laikai sida social service pangthok tuna lakli turel khongban seng bada phanglak plastic ki recycle tawbi yaba polam kaya reuse tawnaba tentha marong bandal liba asok traders ta khusinaki plastic ki polam sing kusinabaga mari lainana women's development committee gi secretary sunita ningthaujam nai committee asina laikai sida bottle singba plastic ki polam sing mapham marang khangdana saithok tuna mapham sadana thamlam kya do tasin khomjilaga shell onthokpa yabagi tanja ma phangjabasi aduki mati harau nungai pawi amot pa khundokpa sengdokpa awaba kya thinajarabasu shell gi kusinaba mikup asidadi awaba pumba kawki harauba nungai ba phaujai asing asi aikoin hanadagi amot akai sengdokpa phanglakpa bottle na singba plastic ki polam sing mapung phana segregation tawraga thamlakpa plastic bottle singba posak sing sel onthokpa yabi khutong saba phangduna asok traders ta sinajabani haukiba sahidagi women's development committee na mohsagi khalkai thrakli basida lumna lauduna angamba khara da oirabasu environment kanbada thaudang laujaba oina upalu apal thajinba amot akai sing mafam sana thamlaga lubanan ba lamdam ama ohenanaba social service pangthokuna lakli masida sunatuna miyam da environment kanbagi tangai fadaba sing khangananaba awareness program kya pangthokli maram aduna manipur da laidiba tungan ba laikai khul singi club SHG singnasu amot akai kananaba hiramda sejunabagi khongsat asida punna saruk yaminaduna lubanan ba lamdam ama ohen minarasi lengan asu mapung phaba thaudang lobiyu haibu wapham phongdorakli atopa pawamana suicide prevention haukibu September 18 da Indian Medical Association Manipur State Branch amadi All Manipur Recognized Private School Welfare Association anina punna sinduna World Suicide Prevention Day ga mari laina state levels essay competition ama pangthoki competition adu gi hiramda role of common people in suicide prevention ni competition adu da puna mahiroi sani hen mana saruk yaduna pangthokpagi makok mathang taraba singna mana mathum amadi sakhang sepi na bagi damakta lakliba October 13 irai numita World Mental Health Day ga mari lainana langthabal punja langthabal pukri asauba maya Imphal West leiba kanglei mayam theater da pangthokpa thoram da yentoklagani sangdamnaba asida yawkiba mahairoi khudimakna numit asida saruk yabiranaba amadi makok mathang taraba mahairoi khudimakna manasing asi lauranaba association asigi secretary P Roman thadorakpa sirol aman haidi atopa pawmana Pilo library gi kuntraga mapan suba mapok kumon pangthokre kanglaipa ki mairagi pausi digi lakhacharaga Imphal West ki Nauria Pakhang lakwa kendra gi manungsana Mongsangai mayai lekai da leiriba Pelo library gi kuntraga mapan subuma pokumon thoramasi Mongsangai community hall pangtokre thauramadu da Pelo library gi Mongsangai gi founder president oibutana tana kanglaipak mairag pauksi gi chief editor wangkhemsa samjai social worker Soksaisam Govind Mongsangai GP gi nominee pradhan anu amadi Pelo library gi hanagi BP Akwizam Sanahalna president members maki Pelo library Mongsangai gi Firal Singkatpa amadi laikhidraba Pelo library gi founder members singi photo da hekalek tambana thauramadu gi mapung oibna saktam oiki thauramadu da saruk yakhiba sing hausiki matama sida library gi ehuk sakatpa ka loinana tunggi haurakliba mai haurol sing amadi miyamda lairik pabi gi hainabi thamnaba wapham sing phongdokhiba ga loinana Pelo library Mongsangai na haurakpa gi wari na hongnana ningsingki atopa pawmana Nagaland gi Self Joseph University the Manipuri Poetry Day 2024 pangtokre Nagaland gi Somokidima da liba private Catholic University ama oiriba St Joseph University gi Department of English ta ngasi ayuk pung tara taba matamda Manipuri Poetry Day Manipuri Saireng Numit 2024 pangtokre haina
St. Joseph University Nagaland की Head of Department of English की Dr. Sunanda Devi na press thadorapa sirolaman hairi Shol asinai ngasi pangthokliba thauram asi lakliba October 13 pangthokadaba Manipuri Poetry Day gi mangoinana Cartel Riser oina pangthokibani St. Joseph University की Department of English की HOD ओइरिबा Dr. Sunanda Devi na share laudana pangthokliba thauram asida department asigi amadi atopa department की mahiroi kyana masa masa gi marolda izaba saireng sing khudol tamki thauram asigi share laukiba amadi department asigi HOD ओइरिबा Dr. Sunanda Devi na Meragi Thanin Numit Kudingi Malem gi Manipuri Taba Mapham Singda Pangthokliba Manipuri Poetry Day gi thoram asiga mari lainana department asina susindana sahi kharagi mamangdagi sahi khudingi Manipuri Poetry Day gi thoram asi pangthoktuna lakli masigi saruk ama oina ngasisu thoram asi pangthokpani haidi ngasigi thoram asida department asigi amadi atopa department gi mahairu kyana masa masana izaba tuan tuan theme singda yumpham oiba saireng sing pathoki loinana saruk yakiba mahairu singna Manipuri lol gi Manipuri literature की अखनब poetry day अमल लेबसिदा अपियनब फोंदोकपगा लोइनना Manipur literature and poetry की दमक सखोक्सै हैब वाफम सिंगसु फोंदोकनखि हाइदि लौमी सिंगी ओइना लुपा करोड़ 13 लाख 13,3,930 सेनफम काइथोकपगी अयाबा पिख्रे Manipur की हौजिक ओइरिबा law and order की फिबम मसिना लौबु यादबगी मायोगनरिबा लौमी सिंगी ओइना compensatory Crop package की मखाद लुपा करोड़ 13 लाख 13,930 सेल ओइना काइथोकपगी अयाबा मणिपुर की गवर्नर ना पिख्रे हाइरि हिरम असिगा मरी लैना मणिपुर लेंगा की होम कमिश्नर की थौपुरीबा एल अशोक कुमार ना थोकपा सिरोल अमगी मतुंगिनदि असिगुम्बा तंकक की ओइना हाइरिबा सेनफम असि मणिपुर लौमी 2023 दा थौरांग असिगी मखादा सेल की मतिंग पीदुना कानबा फंगलगनी हाइरिबा सेनफम असि स्टेट बैंक ऑफ इंडिया SBI Secretariat Branch हांगनिबा State Emergency Fund account थमजलगनी सेनफम असि थादोकपा मतमदा कमिश्नर होम अमदी Joint Secretary Home अनि पुन्ना थबक तौमिनदुना मणिपुर थोकलिबि इरांग असिन मरम ओइदुना लउबु यादरबगी अवाबा मयोगनबा लौमिसिंगदा सेनफम सिंग असि फंगलगनी हाइदि अतोपा पावमना से मिनिस्टर बिरेन थकटपा फोंदोरकली Haryana State Assembly Mikhal gi phal laukthokpada BJP na sauna mai pakpada Manipur gi Chief Minister N Birena BJP gi Karya card singamadi lusingba singbu thakatpa phungdorakli CM Birena social media ra thakatpa phungdokpa sirol asina hairibadi Haryana yam itihasik oiba State Assembly gi Mikhal gi phal laukthokpada mai pakpa sina Prime Minister Narendra Modi bu miyamna kayagi matik thajaba thamle haibadu ule Shri Modi की लुसिंग मखादा लेबासिना भारत हाइनिंगाई लेतना अहोंब क्या पुरक्तुना सौखटपगी लंबी थमंगजुल थाना संगसिनबा ngamle हाइना फोंदोरकली अमरोमदना वर्ल्ड पोस्टल डे की थोरम पांगथोखरे डिपार्टमेंट ऑफ पोस्ट न सिंदुना थासिगी तरेतगी हौदुना नुमित मंगानि सुमना सथरकपा नेशनल पोस्टल वीक का मरी लेना पोस्टल गुएबा थबक थोरम क्या पांगथोखरे पोस्टल दा सही अमदा तौगदब Target Manipur tha taruk tawduna North East State singdagi hiram kharada mangjil thana satli haina Postmaster and Rajesh samna phongtokre Wall Post Day ga mari lainana Imphal Head Post Office ta pangthokiba pawgi mifam amada wapham asi Rajesh samna phongtokladuna hai Wall Post Day asi Postal Week ga mari lainana pangthokpa thoram amani masi sahi khudingi malem gi mafam kyara pangthoktuna lakli masi pangthokpigi maru oiba panamdi Department of Post laiba kanabasing Mapham खुदिमक यौहंदुना मियामदा हिरामसिगी मतंगदा खंगननबो होनबनी मसिना मिसम मियाम बिजनेस तौरीबा यावना लेंगाकी थबक थोरम क्यादा कानब पीबा ngamgani हाइखेनसु पाउस त मखाताना रिपोर्ट तौरी मखासा थरक पोइना तो पावमना AIR इम्फाल की सामसुब मपोक कुमोन RK माइपाक्सना हाइबा थोरम अमा संदोकदौरी October 13 English singaniga kunga mariga ayuk pung nipan ga minit 13 taba matamda RK My Parks na Memorial Trust na sponsor tawba samasuba AIR Imphal gi mapok kumonda RK My Parks na haiba pungkhai amagi thoidok pa thoram ama All India Radio Imphal sandokani haina RK My Parks na Memorial Trust ki managing trustee Dr. Thoksam Ibohol Singhana press thadora ko sirol aman haidi shol sinhai RK Maipaksna gi sama subu mapok kumon thoram October 13 da Zen Manipur Dance Academy Imphal nungthil pung ani tabada aiba Shyam Sharma Padma Shri amadi Professor Nongmaithem Tombi mathangsina athoiba atithi amasum
Sabapati oina pangthokani common thoram asida Manipur Sahitya Parishad Imphal gi Sabapati Longjam Jaisandrana Manipur gi Sahitya da Leibak Ningbagi Isai amasum Saireng haibi hiramna taranithoi suba RK Maipaksna Memorial Lecture pigani loina thoram asida pokna phampauksi gi columnist Dr. Songtham Narendra da Taragaturuk suba RK Maipaksna Journalist Fellowship 2024 pigani hari thoram asigi saruk ama oina RK Maipaksna Bengali mayekti ibana fongkraba Manipur da ihar hanba Saitragaha Andolongi Maitai mayekta itholaga hongrokani loina sama subama pokomon gi ningsing se fongani haikenasu pausda makhatana su report tarokli Makasa tharak point tentak pamaru iba paukrana center amadi NSCN IM gi marakta makhatana wari sana bahukre haukiba ta tararom wari sana ba leploroba matung asi New Delhi da India government amasum NSCN IM gi marakta official oina makhatana wari sana bahukre aduma punakal ani gi marakta kari hiramda wari sanakibagi haibaduri sapsana khangma ngamdri henasu report tawnarakli atopa update amana Korounganba Romeo gi matang na KCP Nongleima khomana wapham sing thamlakli KCP ne lisangsina sangsilakli ba yawol ihaw sigi saruk ama oina khunai sigi oina social reformation gi thabak su leptana paikhatli masigi manung khunai sigi nupi oibising gi ikai kumnaba temsingnaba mioi sing masana langjaba moral gi matung ina thijin humjilaba matung masa ga sanaba serak party na lebak miam khangna pi ki bangak haina KCP Nongleima khomba luk ki publicity secretary Kanglai Puril na thadorak pa sirul amana fongdorakli siolosina fongdorak pada asigumba nupa nupi gi lamsat yaudabagi wathok singge manungda hawkiba July thada party na khoinaizam Romario amadi Roselyn kauba miweni gi matang thokiba wathok amaga mari leinana miam khangna nakal animakki wa taraga wayel sathaki amasum warak watimki case asida sienriba Korounganba Romario hairiba nupa masa sahi yamna nauriba misa ama oibana masagi lamsa sumthoksaraga tongi punsit aphaba mioi ama oiraknabagi tanja piduna makpu akan maserak pikidabani adubo Romario gi anauba case ama amuk nauna satharakpana tha asigi tarukta koirengna lusingba UNLF group na nongmaina kaptana warakhibani haina I pauksingdagi tajare amadi thaudu osiga mari leinana Romario bu Waraktringaida masana wangang halaga thadorakpa video amasu social media kuthangda thengnajare hari matang asida thamningba waphamdi group amana case amagi warak watem sathaba matam sathariba case adugi wayal paring aduga mari leinadaba hiram kya ama thawoina paksilakpa si lebak masa tadaba anemba thaki politics amani haina lawi party amagi makhut chanduna custody da thamlaba matung Romario hairiba mioi sida namphud atopa mari leinadaba party amadi mioi kya gi maming sejin halakpa si taraina lawde hairiba khutpu osina aphaba thaba ama tawbagi marumda sherana na masagi popularity tana na bohona bada atopa party singbu pingcha thiana na ba shilakpani haina party isina lawi haidi sholosina makha taraduna hai party na amukum thijulaba matung da khangmangam lakhibadi Romario osina marirak suboina watho ohel nupi edu masagi oina professional sex worker oiram khi amasum mayum palaba matung mapu roibaga khainaduna masa amaga loinana mapam da halaktuna leibi maunha ama oiram khi ikai hangoina hairabada nupa nupi asi masa gi ikai khumnaba mantiknabada red yanaraktabadigi thokliba wathok ama oiram le amasum sen chongduna yumba nabagi marida tasengna khong thangjinbagi phibam oiramde masida hanadagi wathok oiduna leidiba nupa masa asibu nupi asina mahaki regular client ama oiba koirengna lusingba UNLF ki member nupa amada taksinduna Romario gi wathok asi ohenkhibani haina sapsana khangmangamle khunai sigi thokliba sigumba nupa nupi goiba lamchat mangsilakpagi thawdok wathok singda KCP na senariba nupa natraga nupi sing gender gi khenaba thamdana sapsana watem samduna parkhibani loinana kanagumba lup amana sathaba thabak thoram singda atopa lup singbu mingsa thianana makhatana sinbigano masigi poroi aphaba oiroi haiba khangminasi aphaba asumba maikeida leibaki thogai pangbada oina lamjel tanaminasi apikpa akhubu wakhalna mang tharaga lup sakhotpa ngamloi haiba khangminaba matam oire maramasina lup amana asumba oil ama satharakpada shelna kaidonungda mamai sumloi amasum sumnabusu hotnaroi haidinasu pausin makhatana phongdorakli Makasa tharakpon social media site where riba Facebook ta Korounganba khumana phongdorpa wapham khrana
soe atatai sire atatai phare atatai tolop phangbusu nate adubu kathokton irebak ipurup kidamak thoknarakpa ngaktani khangdabadi nate loi khangi haba wapham su Korounganba khuman phongdorakli